Kaisamna mayam pumnamakpu amukka hanna taramna okjari. Ngasisu mayamgidamagta anauba phunga wari ama puduna laksari. Wari asigi mamingna ibokna takpiba aronba laiwa wari asibu ibirakpana Yunisun Lai Khuram. Thaina ngalingay matam amagi warini matamsi leibak-singda ningthau na panduna leibak ngaktuna leiringay matamni matam masida leibak-singda leibak amaga lausinggi oiba matangda changyengna kaya masu tawnarami. Changyengna sida mai pakpa tanarami mai paklabadi mai thiraba leibak adudagi sanalupak sel mayam ama lawnarami. Asigumba changyengna chanabi asi leirambana leibak-sing asida singlaba hairaba miyoi kaya ama leirami amadi asigumba miyoi-sing asibu leibak adugi ningthawna khangatuna thamlami. Leibak-sing changyengna khudingda makoibu puduna chatlami aduga athoi ahen nausing leiba henba tanarami. Asumna leibak-sing asigi manungda jinglei haiba asoba leibak amasu leirami. Leibak asida ningthau oiba misak adubuna jinglei ningthau haina kaunarami. Jinglei ningthau asina magi leibak asida wakhal lausing yamna haiba miyoi kaya yamna leibagi haibadu yengnaba thaurang ama sinnaba tawrami. Thaina ipa ipu haktaktagi hauna leibak amaga lan tawbagi muhutta changyengna tuna wakhal lausingi oiba hidanabagi chatnabi ama leirakli. Chatnabi asina sanalupak lantum kaya yamna tansili. Aduna jinglei ningthau aigisu aigi leibak asida kayamuk yamna haisingba wakhal lausing leiba mi leibagi haibado changyenglagi. Khwaidagi hairaba singlaba mi adubu khallaga atopa leibaka changyengna tuna sanalupa mayam ama talagi. Aduna ngasigi numit sida sagol pau thaduna aigi leibakse sinba thungna chatlalagi. Aduga hayeng haiba numit sida khwaidagi singba lausing leiba misak adubu changyengduna khallagi. Ningthawna sumna khalladuna kudak aduda manai nupa sagol hanjaba adubu magi manakta kausilami. Manai nupa adu makok nonduna changsilai. Sana ningthau ibungo nanai ebu kaubabu karambana yathang leirabagi hekta takpiyu. Ningthawna manai nupa adubu yengduna hairai. Hai sagol hanjaba hauchikmak sagol thauduna leibak asima sinba thungna chatlu. Hayeng haiba numit asida leibak asida leiriba miyamsinggi maraktagi khwaidagi wakhal lausing leiba yamna singba misaksing aigi koningna lau makoising adugi maraktagi khwaidagi hena singba misak adubu amuk khangani. Aduga makoibu leibak wangmuda puduna wakhal lausinggi oiba hiram kayada changyengna hangani. Sanalupa pigani haina pauthang chalo. Ningthaugi yathang asi puduna sagol hanjaba nupa adu thuna yangna thokre. Sagol sangdagi sagol ama lauthokduna sagolduda kakattuna sagol pauthang chatpa hokre. Machil aduda asumna kana lauri. Tau iningthaugi yathangni tadabasu tahauro khangdabasu khanghauro. Hayeng haiba numit asida iningthaugi sana konungda leibak asigi oiba changyenggi thauram ama pangthokkadauri. Changyengmagi thauram asida leibak asida leiba wakhal lausing yamna leiba haisingba miyoi khudingmakna saruk yaba yagani. Makoising adugi maraktagi khwaidagi amukka hena haisingba misak adubu khangani. Khallaba misak adubu leibak wangmuda puduna makoiga changyengna hangani. Sanalupa sel mayam ama pigani. Iningthaugi yathangni soipadraba thaurangni leibak masasa tadabasu tahauro. Tau asumna pauthang asi lauduna zawkraba leibak aduma sinba thungna chatkirami. Sagol hanjabagi pau asibu leibak miyamna loina tarami loina khangnarami. Masibu tarabada makoina hainai. Handaki matang asimadi aikhoisu changyengnabasse yauba tare. Thaina aikhoina ngang oiringaida ipu iboksingna libiramkiba wari haibiramkiba wafam kaya ama leibani. Madusing adubu sizinaraga changyengmasida yauduna khwaidagi haisingba misak ama haibadu oirage. Hayengmak ngantana chatuna yaururage. Asumna leibak asida mahai masinggi maramda aronba kaya khangba miyoising asina sem saduna leinarami.
ꯑꯃꯔꯣꯝꯗ ꯆꯦꯡꯂꯩ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯗꯕ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯨꯍꯠꯄꯤꯕ, ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯊꯕꯛ ꯁꯨꯍꯟꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯑꯁꯤ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯤ ꯃꯤꯌꯥꯝꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯕꯗꯤ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯔꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯇꯤꯟꯕ ꯃꯤꯁꯤꯡꯗꯨ ꯐꯅ ꯌꯥꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯡꯂꯩ ꯅꯤꯡꯊꯧ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯇꯤꯜꯂꯦꯗ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯈꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕ ꯆꯥꯡꯌꯦꯡꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯍꯧꯔꯒꯦ꯫ ꯆꯦꯡꯂꯩ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡ, ꯐꯝꯐꯝ ꯆꯥꯅ ꯐꯝꯊꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯆꯥꯡꯌꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯅꯁꯥ ꯅꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯉꯝꯅꯕ ꯍꯣꯠꯅꯖꯔꯣ꯫ ꯆꯥꯡꯌꯦꯡꯒꯗꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯅꯤꯈꯛ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯕꯥꯛ ꯆꯐꯨ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯄꯤꯛꯅ ꯍꯣꯕ ꯃꯈꯨꯜ ꯑꯃꯈꯛ ꯌꯥꯎꯔꯤ꯫ ꯃꯈꯨꯜ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨ ꯀꯔꯝꯕꯅꯣ ꯑꯃꯗꯤ ꯆꯐꯨꯗꯨꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨ ꯌꯥꯎꯕꯒꯦ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯤꯔꯝ ꯑꯁꯤꯕꯨ ꯈꯪꯂꯕꯅꯤꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯃꯝꯇꯪ ꯆꯪꯅꯔꯛꯇꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯅꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯤ ꯑꯃꯒꯤ ꯃꯇꯝꯁꯨ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯔꯤ ꯃꯔꯤ ꯆꯐꯨ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯦ, ꯌꯥꯝꯅ ꯁꯤꯡꯂꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯆꯦꯡꯂꯩ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯔꯕ꯭ꯔꯅꯦ? ꯂꯨꯗꯦꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ? ꯃꯤꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇ ꯃꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯀꯅꯥꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ꯭ꯔꯅꯦ? ꯑꯩꯒꯤ ꯆꯥꯡꯌꯦꯡꯁꯤ ꯃꯄꯨꯡ ꯐꯥꯗꯅ ꯇꯣꯛꯄ ꯇꯥꯔꯕ꯭ꯔꯥ? ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝꯇꯪ ꯌꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯃꯗꯤ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯆꯍꯤ 50ꯃꯨꯛ ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯆꯐꯨ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯌꯥꯎꯔꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯡꯂꯩ ꯅꯤꯡꯊꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯣ ꯈꯪꯕ ꯉꯝꯖꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ? ꯅꯈꯨꯠꯅ ꯊꯤꯟꯗꯨꯅ ꯇꯥꯛꯂꯣ꯫ ꯆꯐꯨ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯈꯖꯤꯛ ꯄꯤꯛꯄ ꯆꯐꯨ ꯑꯗꯨꯒꯤ ꯅꯈꯥꯡ ꯃꯄꯥꯗ ꯄꯤꯁꯛ ꯄꯤꯛꯄ ꯃꯈꯨꯜ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯇꯥꯛꯏ, ꯏꯅꯤꯡꯊꯧ, ꯑꯍꯣꯕ ꯃꯈꯨꯜꯗꯣ ꯑꯁꯤꯗ ꯂꯩꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯨꯅ ꯆꯨꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ, ꯉꯁꯤꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯦ꯫ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯄꯨꯗꯨꯅ ꯆꯥꯡꯌꯦꯡꯅꯕ ꯁꯤꯟꯒꯅꯤ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡ ꯃꯪꯒꯤ ꯍꯥꯏꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯆꯥꯡꯌꯦꯡꯅꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯪꯒꯤꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯦꯡꯂꯩ ꯅꯤꯡꯊꯧ, ꯃꯪꯒꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯦꯡꯂꯩ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯡꯌꯦꯡꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯆꯥꯡꯌꯦꯡꯅꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯇꯥꯟꯅꯁꯤ꯫ ꯅꯈꯣꯏꯅ ꯉꯝꯂꯦ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯦ ꯅꯈꯣꯏꯅ ꯂꯣꯏꯅ ꯂꯧꯖꯍꯧ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯝꯂꯦ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯁꯨꯝꯅ ꯁꯤꯡꯂꯕꯅꯤꯅ ꯉꯝꯂꯣꯏ ꯍꯥꯏꯅ ꯆꯦꯟꯐꯗ꯭ꯔꯦ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯌꯥꯔꯒꯦ꯫
ꯅꯈꯣꯏꯅ ꯉꯝꯂꯦ ꯑꯩꯒꯤ ꯄꯨꯀꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯦ ꯑꯗꯨꯗꯤ ꯆꯥꯡ ꯌꯦꯡꯕ ꯑꯁꯤ ꯍꯧꯖꯤꯛꯃꯛꯇꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯤꯡꯂꯩ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯅꯤꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯍꯣꯕ ꯃꯈꯨꯜ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯌꯦꯡꯂꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯈꯣꯏꯗꯨ ꯆꯤꯡꯂꯩ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯁꯤꯗ ꯃꯪꯒꯤꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯇꯥꯛꯂꯦ ꯃꯥꯏꯊꯤꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯨꯀꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯟꯗꯛꯀꯤ ꯑꯁꯤꯃ ꯅꯈꯣꯏꯅ ꯉꯝꯂꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯡꯌꯦꯡꯅꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯒꯦ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯄꯤꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯥꯏꯊꯤꯕ ꯊꯣꯛꯂꯒꯅ ꯁꯔꯨꯛ 2 ꯍꯦꯟꯒꯠꯅ ꯄꯤꯒꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯩ ꯅꯤꯡꯊꯧꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎꯔꯗꯨꯅ ꯃꯌꯨꯝ ꯂꯩꯕꯥꯛ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯪꯒꯤꯗꯁꯨ ꯃꯥꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯏꯗꯨꯅ ꯄꯤꯕꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯕ ꯍꯅꯨꯕꯤ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥ ꯆꯍꯤ 12 ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯑꯃꯒꯁꯨ ꯂꯩꯔꯝꯃꯤ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯈꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯉꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯁꯈꯤꯅ ꯁꯣꯜꯂꯕꯁꯨ ꯁꯣꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯕꯨ ꯊꯛꯂꯝꯃꯤ ꯊꯧꯉꯝꯕꯗꯤ ꯄꯤꯛꯂꯤꯕꯅꯤꯅ ꯊꯕꯛ ꯐꯖꯅ ꯁꯨꯕ ꯉꯝꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯈꯤ ꯑꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯊꯧꯉꯝꯕꯗꯨ ꯂꯩꯔꯤ ꯊꯧꯉꯝꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯕꯣꯛꯇ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯍꯜꯂꯝꯃꯤ ꯕꯣꯕꯣꯛ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯌꯨ ꯂꯤꯒꯦ ꯏꯁꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯤꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯁꯥ ꯉꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯤ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯤꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇꯁꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯉꯥꯡꯇ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯁꯤ ꯄꯪꯁꯨ ꯌꯥꯝꯅ ꯄꯪꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯈꯨꯠꯇ ꯇꯦꯟ ꯄꯥꯏꯗꯨꯅ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯁꯖꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯁꯖꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕ ꯁꯥꯗꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯀꯣ ꯁꯖꯤ ꯑꯗꯣ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯌꯥ ꯃꯔꯨꯝ ꯇꯧꯔꯝꯃꯤ ꯃꯍꯥꯛꯇꯣ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯇꯨꯅꯅꯦ ꯏꯁꯤꯡ ꯇꯨꯡꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯂꯝꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯨꯝꯊꯔꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯃꯤ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯃꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯇꯣꯞꯄ ꯐꯖꯕ ꯁꯖꯤ ꯑꯃ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯖꯤ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯎꯃꯪꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯁꯥꯅꯣ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯣ ꯑꯄꯪꯕ ꯁꯖꯤꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯥꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯥ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯒꯅꯤꯗꯅ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒꯅꯦ ꯏꯔꯣꯜꯅꯨꯡꯗ ꯇꯥꯕ ꯃꯃꯤ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯔꯝꯃꯤ ꯑꯄꯪꯕ ꯁꯖꯤꯗꯣ ꯄꯪꯃꯟꯕꯅ ꯃꯊꯟꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯌꯥꯝꯅ ꯐꯠꯇꯕ ꯄꯪꯕꯗꯤ ꯌꯥꯝꯅ ꯄꯪꯕ ꯅꯤꯡꯊꯧꯗꯣ ꯑꯁꯨꯝ ꯁꯥꯗꯥꯟꯕ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯡ ꯑꯃꯈꯛꯇ ꯂꯝꯍꯨꯏ ꯀꯧꯕ ꯁꯥ ꯑꯃꯅ
ꯊꯨꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯂꯥꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯃꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯁꯥꯍꯤꯡ ꯆꯥꯕ ꯌꯥꯝꯅ ꯁꯤꯡꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯥꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯏꯇꯥꯎ ꯅꯤꯡꯊꯧ, ꯑꯩꯕꯨ ꯂꯥꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯔꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯒꯦ." ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯜꯂꯛꯄꯁꯤꯗ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦꯗꯣ꯫ "ꯀꯔꯤ? ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯊꯣꯛꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒꯅꯦ, ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯡꯗ ꯊꯨꯔꯕ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯧꯊꯣꯛꯄꯤꯔꯕꯗ ꯂꯝꯍꯨꯏ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯐꯟ ꯐꯟ ꯆꯣꯡꯂꯛꯏ, ꯃꯁꯣꯡ ꯀꯥꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯗꯨꯅ ꯂꯩꯔꯛꯄꯒꯤ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯗꯣ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯄꯪꯕ ꯃꯤ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯒꯦ, ꯄꯨꯛꯀ ꯂꯥꯝꯕꯅꯦ, ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯩꯌꯥ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯁꯥꯗꯣꯡ ꯐꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯔꯝꯃꯤ꯫ ꯑꯄꯪꯕ ꯅꯤꯡꯊꯧꯗꯣ ꯄꯪꯕꯒꯤ ꯃꯌꯥꯏꯅ ꯍꯦꯃꯟꯈꯤꯕꯅ ꯁꯤꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯃꯁꯨꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯅꯅꯦ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯌꯥꯗꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯄꯪꯕ ꯑꯣꯏꯈꯤꯕꯅ ꯈꯪꯉꯨꯊꯛꯇ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯊꯧꯉꯝꯕꯅ ꯈꯨꯝꯂꯛꯏ, "ꯑꯗꯨꯗꯤ ꯕꯨꯕꯣꯛ, ꯑꯩ ꯁꯤꯡꯅꯕ ꯌꯥꯗꯦ, ꯉꯁꯤꯗꯒꯤ ꯁꯤꯡꯂꯒꯦ꯫ ꯄꯪꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯗꯦꯀꯣ?" "ꯁꯤꯡꯒꯗꯕꯅꯤ꯫ ꯏꯁꯨꯅ ꯁꯤꯡꯅꯕ ꯕꯨꯕꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯒꯗꯣꯏꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯑꯗꯨꯅ ꯇꯨꯝꯂꯁꯤꯀꯣ?" "ꯍꯣꯏ ꯕꯨꯕꯣꯛ." ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯨ ꯃꯕꯣꯛ ꯑꯅꯤꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯩ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯐꯠꯇꯕ ꯂꯝꯆꯠꯂꯨꯗꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯈꯔ ꯑꯗꯨꯃꯛ ꯁꯤꯡꯕ ꯋꯥꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯖꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅꯗꯤ ꯆꯠꯆꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯤꯡꯂꯩ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯣꯏꯊꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ "ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯀꯅꯥꯅ ꯊꯕꯛ ꯁꯨꯔꯤ, ꯀꯅꯥꯅ ꯁꯨꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯒꯦ꯫ ꯃꯔꯤꯟ ꯇꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ." ꯑꯁꯨꯝꯅ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯌꯥꯡꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯌꯣꯡꯈꯝꯗ ꯆꯔꯩ ꯐꯤ ꯀꯌా ꯑꯃ ꯁꯥꯔꯤ, ꯅꯨꯄꯥꯁꯤꯡꯅ ꯆꯤꯡꯗ ꯎ ꯀꯌꯥ ꯑꯃ ꯌꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯆꯤꯡꯂꯩ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯑꯥꯗꯒꯤ ꯎꯖꯥꯎ ꯃꯈꯣꯡ ꯑꯁꯤꯗ ꯐꯝꯂꯤꯕ ꯍꯅꯨꯕꯤ ꯑꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯐꯩ, ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯏꯅꯥꯏꯁꯥ, ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯗꯣꯂꯥꯏꯁꯤ ꯊꯨꯅ ꯊꯥꯡꯉꯨ." ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯗꯣꯂꯥꯏ ꯊꯨꯅ ꯊꯥꯡꯉꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯗꯣꯂꯥꯏ ꯊꯥꯏ꯫ ꯆꯤꯡꯂꯩ ꯅꯤꯡꯊꯧꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯍꯅꯨꯕꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯕꯛ ꯁꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯅꯨꯕꯤ ꯑꯁꯤ ꯁꯥꯈꯤꯅꯤ꯫ ꯊꯕꯛ ꯁꯨꯔꯨꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯎꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ꯫ ꯁꯥꯈꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯊꯕꯛ ꯁꯨꯖꯔꯝꯕꯅꯤ꯫ ꯅꯨꯡꯁꯥ ꯑꯁꯤꯅꯒ ꯁꯥꯕꯅꯦ, ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯎꯔꯨꯝ ꯑꯁꯤꯗ ꯄꯣꯊꯥꯖꯔꯝꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯁꯨꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯁꯨ ꯂꯥꯛꯄ, ꯃꯈꯣꯏꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯀꯔꯤ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ
ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯆꯗꯦ. ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯍꯩ ꯇꯝꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏ. ꯃꯈꯣꯏꯁꯨ ꯋꯥꯔꯗꯨꯅ ꯎꯔꯨꯝ ꯑꯁꯤꯗ ꯄꯣꯊꯥꯕꯅꯤ. ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯋꯥꯈꯜ ꯂꯧꯁꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯔꯝꯕꯅꯤ. ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯆꯤꯟꯅ ꯊꯤꯔꯤꯕ. ꯃꯍꯥꯛꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦ. ꯊꯕꯛ ꯁꯨꯕꯅ ꯇꯜꯂꯤꯕ. ꯉꯁꯤꯗꯒꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ. ꯁꯥ ꯀꯩꯅ ꯊꯜꯂꯕ ꯎꯃꯪ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ. ꯏꯅꯥꯏꯁꯥ, ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯤ ꯊꯨꯅ ꯆꯤꯡ ꯑꯁꯤꯗ ꯄꯨꯗꯨꯅ ꯊꯝꯂꯨꯆꯣ. ꯃꯅꯥꯏ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯣꯜꯂꯕꯤ ꯁꯥꯈꯤꯕꯨ ꯊꯥꯡꯕꯣꯏ ꯁꯤꯡꯕꯣꯏ ꯇꯧꯔꯒ ꯆꯤꯡ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ. ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯊꯧꯉꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ. ꯏꯇꯥꯎ, ꯅꯣꯏꯒꯤ ꯅꯕꯣꯛꯇꯣ ꯅꯤꯡꯊꯧꯅꯅꯦ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯆꯤꯡꯗꯨꯗ ꯂꯩꯍꯟꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ. ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯕꯣꯛꯇꯣ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ. ꯑꯗꯨꯅ ꯅꯪꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯇꯨꯃꯤꯟꯅ ꯂꯧꯔꯨꯆꯣ. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯟꯅ ꯊꯝꯃꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ. ꯊꯧꯉꯝꯕꯗꯨ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯅꯨꯃꯤꯠ ꯇꯥꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯧꯉꯝꯕꯅ ꯆꯤꯡ ꯇꯝꯅ ꯆꯠꯂꯝꯃꯤ. ꯆꯤꯡꯗꯤ ꯌꯧꯔꯗꯨꯅ ꯃꯕꯣꯛꯄꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ. ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ. ꯕꯨꯕꯣꯛ, ꯑꯩꯅꯦ, ꯅꯁꯨ ꯊꯧꯉꯝꯕꯅꯤ. ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯃꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯈꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ. ꯃꯁꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯊꯣꯔꯛꯏ. ꯊꯧꯉꯝꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯁꯤ ꯕꯨꯕꯣꯛ, ꯌꯨꯝꯗ ꯊꯨꯅ ꯆꯠꯂꯁꯤ. ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯔꯣꯏ. ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ. ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯁꯥ ꯀꯩꯅ ꯄꯤꯛꯊꯅ ꯂꯩꯕ ꯎꯃꯪ ꯑꯁꯤꯗ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯅꯤ. ꯕꯨꯕꯣꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯁꯨ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯅ ꯕꯨꯕꯣꯛ, ꯌꯨꯝꯗ ꯊꯨꯅ ꯆꯠꯁꯤ. ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯁꯥ ꯀꯩꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ. ꯌꯨꯝꯗ ꯆꯠꯂꯁꯤ ꯕꯨꯕꯣꯛ. ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯈꯤꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ. ꯁꯈꯤꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯨꯕꯣꯛꯀꯤ ꯊꯧꯉꯝꯕ, ꯑꯩꯅ ꯃꯁꯤꯗ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯈꯪꯈꯤꯕ ꯌꯥꯏ. ꯑꯗꯨꯅꯅꯦ, ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯀꯣꯝ ꯃꯆꯥ ꯑꯃ ꯁꯦꯝꯂꯁꯤ. ꯃꯗꯨꯗ ꯏꯕꯣꯛꯅ ꯂꯣꯠꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯕꯣꯛ ꯃꯁꯨ ꯑꯅꯤꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯀꯣꯝ ꯃꯆꯥ ꯑꯃ ꯁꯦꯝꯂꯝꯃꯤ. ꯀꯣꯝ ꯑꯗꯨꯗ ꯁꯈꯤꯅ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯤꯛꯂꯤꯕ ꯊꯧꯉꯝꯕꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯕꯣꯛꯄꯨ ꯑꯃꯨꯛ ꯊꯛꯂꯝꯃꯤ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯂꯝꯃꯤ. ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯦꯡꯂꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯩ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯅꯤ. ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅꯤ. ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ. ꯑꯣ, ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯌꯣ. ꯅꯍꯥꯟꯃꯨꯛ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯉꯝꯕꯤꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯁꯨ ꯑꯃꯨꯛ ꯆꯥꯡꯌꯦꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ, ꯃꯗꯨꯒꯤ ꯄꯥꯎ ꯄꯨꯔꯛꯂꯤꯕꯅꯤ. ꯆꯥꯡꯌꯦꯡꯕꯒꯤ ꯄꯥꯎ? ꯍꯣꯏ, ꯅꯤꯡꯊꯧ ꯑꯩꯅꯁꯨ ꯌꯥꯔꯦ. ꯅꯈꯣꯏꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯏꯔꯣ. ꯂꯥꯟꯃꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯅ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯆꯥꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ 3 ꯄꯨꯊꯣꯔꯛꯏ. ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯇꯨ ꯅꯅꯥꯏ ꯑꯩꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯆꯥꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ 3 ꯑꯁꯤꯗ ꯈꯦꯟꯅꯕ ꯑꯃꯃꯝꯇꯪ ꯄꯨꯊꯣꯛꯄꯤꯔꯛꯎ. ꯅꯨꯃꯤꯠ 5ꯅꯤ ꯃꯇꯝ ꯊꯥꯖꯔꯝꯒꯦ. 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ. ꯆꯦꯡꯂꯩ ꯅꯤꯡꯊꯧꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯑꯃꯃꯝꯇꯪ パイꯈꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯂꯥꯏ ꯐꯗꯤꯕꯤ 3 ꯑꯁꯤꯗ ꯈꯦꯟꯅꯕ ꯑꯃꯃꯝ ꯌꯥꯎꯏ ꯍꯥꯏꯕ. ꯃꯨꯟꯅ ꯌꯦꯡꯖꯩ. ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯂꯤꯕ ꯃꯈꯩ ꯂꯥꯏ ꯐꯗꯤꯕꯤ 3ꯗꯨ
ꯃꯑꯣꯡ ꯃꯇꯧꯗ ꯃꯥꯟꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯃꯅꯥ, ꯐꯤꯕꯝ ꯃꯨꯔꯇꯤ, ꯃꯈꯣꯡ ꯃꯈꯨꯠ, ꯐꯤꯖꯣꯜ, ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯈꯦꯟꯅꯕ ꯃꯐꯝ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯅꯣ ꯁꯤꯗꯤ? ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩꯅ꯫ ꯀꯔꯝꯅ ꯈꯦꯟꯅꯕ ꯄꯨꯊꯣꯛꯀꯗꯣꯏꯅꯣ? ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯍꯥꯛꯇꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯗꯨꯗ ꯀꯔꯤ ꯈꯦꯟꯅꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯦꯟꯅꯕꯗꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯒꯣꯜ ꯍꯟꯖꯕꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯄꯥꯎꯊꯥꯡ ꯆꯠꯂꯝꯃꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ꯫ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯆꯥꯡꯌꯦꯡꯅꯕꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯥꯔꯛꯂꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯄꯣꯠꯁꯛ ꯑꯁꯤꯗ ꯀꯔꯝꯕ ꯈꯦꯟꯅꯕꯁꯤꯡ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯃꯁꯤꯕꯨ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯁꯒꯣꯜ ꯍꯟꯖꯕꯅ ꯂꯥꯎꯔꯤꯕ ꯄꯥꯎꯊꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯈꯨꯗꯛꯇ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯗꯨꯗ ꯀꯔꯤ ꯈꯦꯟꯅꯕ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯦꯟꯅꯕ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯆꯞ ꯍꯦꯛ ꯃꯥꯟꯅꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯈꯦꯟꯅꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯦ ꯈꯔ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯤꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯍꯩ, ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯇꯧꯕꯤꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯍꯣꯏ, ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯦ ꯆꯞ ꯃꯥꯟꯅꯔꯦ꯫ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯈꯦꯟꯅꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯇ꯭ꯔꯒꯕꯨ ꯍꯦꯛꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯕ ꯍꯧꯅꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯁꯣꯟ ꯑꯅꯥ, ꯍꯅꯨꯕ ꯍꯅꯨꯕꯤ, ꯑꯉꯥꯡ ꯅꯨꯕꯤ ꯀꯌꯥ ꯑꯃꯅ ꯌꯦꯡꯂꯕꯁꯨ ꯈꯦꯟꯅꯕꯗꯨ ꯀꯔꯤꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯌꯥꯝꯅ ꯃꯔꯧꯁꯤꯡ ꯂꯩꯈꯤꯕ ꯃꯪꯒꯤ ꯑꯗꯨꯕꯨꯁꯨ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯗꯨꯗ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯈꯤꯕ ꯅꯨꯃꯤꯠꯅ ꯉꯁꯤꯅ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯌꯦꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ ꯂꯩꯕꯥꯛ ꯋꯥꯡꯃꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯆꯦꯡꯂꯩ ꯅꯤꯡꯊꯧ ꯃꯥꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯅꯥ ꯑꯃꯠꯇꯅ ꯈꯦꯟꯅꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕ? ꯈꯦꯟꯅꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜꯗꯨ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯔꯣꯝꯗ ꯄꯤꯈꯤꯒꯗꯧꯔꯤꯕ꯫ ꯑꯣꯟꯊꯣꯛꯅꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯀꯣꯅꯨꯡꯗ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯧꯉꯝꯕꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯁꯥꯈꯤꯗ ꯇꯝꯂꯝꯃꯤ꯫ ꯕꯨꯕꯣꯛ, ꯀꯣꯅꯨꯡꯗꯅꯦ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯆꯞ ꯃꯥꯟꯅꯕ ꯂꯥꯏ ꯐꯗꯤꯕꯤꯅꯦ ꯑꯍꯨꯝ ꯄꯤꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝꯗꯨꯗꯒꯤ ꯈꯦꯟꯅꯕ ꯄꯨꯊꯣꯛꯎ ꯍꯥꯏꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏ꯫ ꯍꯌꯦꯡꯒꯤ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯔꯣꯝꯒꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯂꯥꯛꯑꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯁꯥꯈꯤꯅ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯕ ꯇꯥꯔꯕ? ꯐꯔꯦ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯐꯝꯗ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃꯁꯨ ꯇꯝꯕꯤꯕ ꯑꯣꯏꯅ ꯏꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯀꯅꯥ ꯑꯃꯠꯇꯅꯅꯦ ꯈꯦꯟꯅꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯣ ꯑꯩꯅ ꯇꯥꯛꯀꯅꯤ꯫ ꯅꯪꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯄꯤꯔꯨꯆꯣ꯫ ꯕꯨꯕꯣꯛ, ꯅꯪ ꯃꯗꯨꯒꯤ ꯈꯦꯟꯅꯕꯗꯣ ꯈꯪꯕ꯭ꯔꯣ? ꯏꯆꯦ, ꯈꯪꯂꯕꯗꯤ ꯍꯥꯏꯔꯣꯕ꯫ ꯁꯥꯈꯤꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤꯗ ꯈꯦꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯉꯝꯕꯅ ꯃꯗꯨ ꯈꯪꯂꯦ꯫ ꯃꯕꯣꯛꯄꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯉꯥꯡꯅ ꯋꯥ ꯃꯥꯅ ꯆꯪꯖꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯁꯨ ꯑꯃꯨꯛꯇ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯌꯦꯡꯖꯒꯦ꯫ ꯈꯦꯟꯅꯕꯗꯣ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯒꯦ꯫ ꯑꯉꯥꯡ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ
ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯩ ꯑꯉꯥꯡ ꯄꯦꯇꯋꯥ, ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯩꯔꯕ ꯃꯤꯌꯥꯝ ꯑꯃꯅ ꯌꯦꯡꯕꯗ ꯐꯥꯎꯕ ꯈꯦꯟꯅꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯅꯪ ꯌꯦꯡꯖꯒꯦ ꯀꯥꯏꯅ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯠꯆꯗꯦ ꯁꯅꯥ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇꯪꯗꯤ ꯅꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯍꯣꯏ ꯐꯔꯦ ꯌꯦꯡꯖꯔꯣ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯈꯦꯟꯅꯕꯗꯣ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯜꯍꯜꯂꯦ ꯈꯪꯉꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯊꯧꯉꯝꯕꯗꯨ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯪ ꯃꯇꯠ ꯈꯔ ꯄꯨꯊꯣꯔꯛꯏ꯫ ꯃꯈꯨꯠꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯂꯪ ꯃꯆꯤꯟ ꯑꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯃꯅꯥꯒꯤ ꯃꯈꯨꯜ ꯑꯍꯣꯕꯗꯨꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯪ ꯃꯆꯤꯟꯗꯨ ꯑꯇꯣꯞꯄ ꯃꯅꯥ ꯃꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯃ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕꯗ ꯂꯥꯏ ꯐꯗꯤꯕꯤ ꯑꯃ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ꯫ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥ ꯃꯈꯨꯜ ꯑꯗꯨꯗ ꯂꯪ ꯃꯆꯤꯟ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯪ ꯃꯆꯤꯟꯗꯨ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯃꯁꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯑꯍꯨꯝꯁꯨꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯗ ꯃꯈꯨꯜ ꯑꯍꯣꯕ ꯑꯗꯨꯗ ꯂꯪ ꯃꯆꯤꯟ ꯑꯗꯨꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯪ ꯃꯆꯤꯟ ꯑꯗꯨ ꯁꯨꯝ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯠꯇꯗ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯃꯗꯨꯃꯁꯨ ꯃꯍꯥꯛꯅ ꯊꯝꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕꯗ ꯊꯧꯉꯝꯕꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯇꯨ ꯅꯅꯥꯏ ꯑꯩꯅ ꯎꯠꯆꯔꯤꯕꯁꯤꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯈꯦꯟꯅꯕꯅꯤ꯫ ꯆꯤꯡꯂꯩ ꯅꯤꯡꯊꯧꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯕꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯦ꯫ ꯃꯆꯤꯟꯅ ꯁꯣꯜꯂꯤ꯫ ꯑꯃꯅ ꯃꯅꯥ ꯑꯃꯗ ꯊꯤꯟꯖꯤꯜꯂꯒ ꯃꯅꯥ ꯑꯃꯗ ꯐꯧꯗꯣꯛꯄ, ꯑꯃꯅ ꯃꯅꯥ ꯑꯃꯗ ꯊꯤꯟꯖꯤꯜꯂꯒ ꯃꯌꯥꯗ ꯐꯧꯗꯣꯛꯄ, ꯑꯗꯨꯒ ꯑꯃꯅ ꯃꯅꯥ ꯑꯃꯗ ꯊꯤꯟꯖꯤꯜꯂꯒ ꯃꯕꯨꯛꯅꯨꯡꯗ ꯊꯝꯖꯤꯟꯕ꯫ ꯑꯣ, ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤꯒꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯈꯦꯟꯅꯕꯁꯤꯗꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣ꯫ ꯅꯥ ꯅꯥꯝꯃꯅ ꯇꯥꯔꯒ ꯅꯥ ꯅꯥꯝꯃꯗ ꯐꯧꯗꯣꯛꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ, ꯅꯥ ꯅꯥꯝꯃꯅ ꯇꯥꯔꯒ ꯆꯤꯝꯕꯥꯜꯅ ꯂꯣꯏꯅ ꯉꯥꯡꯊꯣꯛꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ, ꯑꯃꯗꯤ ꯅꯥ ꯅꯥꯝꯃꯅ ꯇꯥꯔꯒ ꯐꯖꯅ ꯂꯧꯁꯤꯜꯂꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ꯫ ꯑꯁꯨꯝꯅ ꯈꯦꯟꯅꯕ ꯑꯁꯤꯕꯨ ꯈꯪꯂꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡ, ꯍꯥꯏꯌꯨ, ꯃꯁꯤꯒꯤ ꯂꯧꯁꯤꯡꯒꯤ ꯃꯍꯩ ꯑꯁꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯄꯤ? ꯊꯧꯉꯝꯕꯅ ꯇꯞꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯏꯕꯣꯛꯅ꯫ ꯅꯪꯒꯤ ꯅꯕꯣꯛ ꯍꯥꯏꯗꯤ ꯀꯅꯥ? ꯃꯇꯝ ꯑꯃꯗ ꯏꯅꯤꯡꯊꯧꯅ ꯁꯥ ꯀꯩꯒꯤ ꯃꯔꯛꯇ ꯁꯤꯖꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯈꯤꯕ ꯑꯩꯒꯤ ꯁꯣꯜꯂꯕꯤ ꯏꯕꯣꯛ ꯁꯈꯤꯅ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯂꯧꯁꯤꯡ ꯑꯁꯤꯕꯨ ꯃꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯅꯤ꯫ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯍꯥꯏꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨꯅꯤ ꯉꯁꯤꯒꯤ ꯑꯁꯤ꯫ ꯐꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯂꯧꯁꯤꯡꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯗꯤ ꯂꯩꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯐꯅ ꯍꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯪꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯦꯟꯒꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯐꯝꯗ ꯃꯉꯛ ꯍꯥꯏꯒꯠꯂꯨꯕ ꯆꯤꯡꯂꯩ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯁꯥꯖꯠ ꯑꯗꯨꯕꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯪꯖꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯅꯤꯡꯊꯧꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯤ꯫ ꯆꯤꯡꯂꯩ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯑꯩꯁꯤ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔꯕ ꯃꯤꯁꯛꯅꯣ꯫ ꯁꯣꯜꯂꯕ ꯑꯍꯜꯁꯤꯡꯕꯨ ꯊꯕꯛ ꯁꯨꯍꯟꯕ, ꯇꯥꯊꯤꯅ ꯇꯧꯔꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯒꯤ ꯁꯣꯜꯂꯕ ꯇꯣꯜꯂꯠ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯒꯅꯤ, ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯁꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯤ꯫ ꯁꯦ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ, ꯃꯁꯤ ꯄꯨꯈꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯧꯉꯝꯕꯅ ꯃꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯆꯤꯡꯂꯩ ꯅꯤꯡꯊꯧꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯈꯦꯟꯅꯕꯗꯨ ꯎꯠꯇꯨꯅ ꯇꯥꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯤꯔꯝꯂꯒ ꯃꯥꯏꯊꯤꯔꯗꯨꯅ ꯃꯌꯨꯝ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫
ꯃꯈꯣꯏꯅ ꯄꯤꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯤꯡꯂꯩ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯕ ꯂꯥꯏꯔꯕ ꯁꯣꯜꯂꯕ ꯑꯍꯜꯁꯤꯡꯅ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯤꯡꯂꯩ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯨ ꯐꯖꯅ ꯊꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫